ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯦꯝꯕ ꯌꯥꯗ ꯃꯈꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯅꯤꯡꯉꯥꯏ ꯑꯗꯨ ꯀꯟꯅ ꯇꯧꯔꯤ꯫ ꯀꯔꯤ ꯅꯤꯡꯉꯥꯏ? ꯑꯉꯥꯡꯒꯤ ꯍꯧꯅꯕ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯅꯤꯡꯉꯥꯏ꯫ ꯈꯖꯤꯛ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯇꯕꯪ ꯇꯕꯪ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯄꯤꯅ ꯏꯆꯣꯠ ꯆꯣꯠꯂꯤ꯫ ꯅꯥꯀꯟꯗꯅ ꯑꯦꯀꯥ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗ ꯃꯃꯤꯠ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯤꯅ ꯌꯦꯡꯉꯤ꯫ ꯄꯥꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯍꯩꯉꯥꯟꯗꯣ ꯄꯥꯕꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯣꯏꯗꯅ ꯂꯩꯔꯛꯑꯒꯦꯀꯣ." ꯑꯉꯥꯡ ꯑꯗꯨ ꯃꯆꯤꯟ ꯈꯖꯤꯛ ꯑꯃꯨꯛ ꯇꯣꯝꯊꯣꯛꯇꯨꯅ, "ꯄꯥꯕꯅ ꯂꯩꯔꯛꯀꯦꯅꯦ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ, ꯂꯩꯕꯗꯤ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯛꯇꯦ." ꯃꯆꯥꯒꯤ ꯋꯥ ꯑꯁꯤꯗ ꯄꯥꯔꯤ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛ ꯑꯗꯨꯗ ꯄꯣꯝꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯅꯅꯦ ꯍꯣꯔꯦꯟꯗꯤ ꯏꯆꯥꯒꯤ ꯍꯩꯉꯥꯟꯗꯣ ꯁꯣꯏꯗꯅ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯁꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯀꯣ." "ꯑꯗꯨ ꯄꯥꯕ, ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ." "ꯀꯩꯒꯤ? ꯏꯆꯥꯗꯤ ꯑꯋꯥꯡꯒꯤ ꯅꯕꯣꯛꯀ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯨ." ꯏꯔꯤ ꯈꯔ ꯁꯥꯎꯕ ꯃꯥꯅ, "ꯇꯜꯂꯤ, ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯄꯥꯈꯣꯟꯁꯨ ꯌꯥꯝꯅ ꯁꯤ." "ꯏꯍꯦ, ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦꯅꯦ? ꯅꯪꯅꯦ ꯑꯕꯣꯛꯅ ꯉꯥꯡꯕꯗ ꯍꯪꯀꯠꯅ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ." "ꯈꯨꯝꯃꯣꯏꯌꯦ ꯄꯥꯕ." ꯄꯥꯔꯤ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, "ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯄꯥꯕꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ." "ꯏꯟꯒꯦ ꯄꯥꯕ, ꯑꯗꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯏꯟꯕꯤꯌꯣ." ꯍꯣꯏ, ꯂꯥꯛꯑꯣ, ꯄꯥꯕꯅꯦ ꯏꯆꯥꯒꯤ ꯆꯥꯛ ꯏꯟꯕꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯗꯒꯤ ꯆꯥꯛ ꯈꯔ ꯊꯤꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯥꯕꯒ ꯏꯔꯤꯛ ꯇꯞꯅ, "ꯄꯥꯕ, ꯃꯣꯔꯣꯛ ꯁꯥꯏꯌꯦ." "ꯃꯣꯔꯣꯛ ꯁꯥꯏꯌꯦ?" ꯑꯃꯨꯛ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯅ ꯆꯥꯔꯤꯕ ꯉꯥ ꯊꯥꯛꯇꯕ ꯌꯦꯟꯗꯦꯝ ꯆꯝꯊꯣꯡ ꯑꯁꯤꯗꯒꯤ ꯊꯣꯏꯅ ꯑꯍꯦꯟꯕ ꯎꯗꯦ꯫ ꯃꯆꯥꯕꯨ ꯄꯤꯖꯕ ꯌꯥꯕ, ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯠꯇ꯫ ꯄꯥꯔꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯄꯥꯕꯗꯤ ꯏꯆꯥꯒꯤ ꯆꯥꯅꯕ ꯀꯩꯝꯇ ꯂꯩꯍꯧꯗ꯭ꯔꯦ, ꯀꯃꯥꯏ ꯇꯧꯅꯤ?" ꯏꯔꯤꯛ ꯃꯄꯥꯗ ꯃꯃꯤꯠ ꯑꯗꯨꯅ ꯇꯔꯨ ꯌꯦꯡꯗꯨꯅ, "ꯄꯥꯕ, ꯏꯁꯤꯡꯁꯨ ꯑꯣꯏꯅ ꯆꯥꯝꯃꯒ ꯆꯥꯒꯦ, ꯁꯤ ꯑꯣꯏꯅ ꯏꯟꯕꯤꯌꯣ ꯄꯥꯕ." ꯍꯣꯏ, ꯄꯥꯕ ꯏꯜꯂꯛꯀꯦꯀꯣ, ꯅꯌꯥꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯎꯁꯤ." "ꯑꯗꯨꯅꯤꯗꯅ, ꯏꯆꯥꯕꯨ ꯍꯥꯎꯇꯕ꯭ꯔꯣ?" ꯏꯔꯤꯛ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕ, ꯌꯥꯝ ꯍꯥꯎꯏꯗ, ꯑꯩꯗꯤ ꯄꯥꯕꯅꯕꯨ ꯏꯜꯂꯗꯤ ꯂꯣꯏꯅ ꯍꯥꯎꯏ." ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯁꯤꯗ ꯄꯥꯔꯤ ꯑꯗꯨ ꯃꯣꯃꯣꯅꯣꯛꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯅꯥ ꯂꯩꯇꯦ ꯃꯄꯥ ꯃꯆꯥꯒꯤꯅꯤ ꯍꯥꯏꯕꯗ꯫ ꯂꯥꯏꯔꯕ ꯈꯪꯄꯣꯛꯁꯪ ꯑꯁꯤ ꯅꯠꯇꯅ ꯃꯆꯥꯕꯨ ꯆꯥꯛ ꯈꯔ ꯄꯤꯖꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯈꯔ ꯆꯥꯔꯗꯨꯅ ꯏꯔꯤꯛ ꯑꯗꯨ ꯑꯋꯥꯡꯒꯤ ꯃꯕꯣꯛ ꯏꯕꯦꯌꯥꯏꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯗꯨꯅ ꯂꯥꯏꯔ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯟꯗ ꯃꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯐ ꯐꯠꯇ ꯈꯪꯗꯕ ꯃꯈꯩ ꯅꯨꯔꯥ ꯆꯐꯨ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯉꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯥꯎꯅ, "ꯑꯩꯍꯣꯏ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯆꯥꯗꯕꯨ ꯅꯨꯔꯥ ꯆꯐꯨꯁꯤꯅ ꯊꯣꯝꯂꯛꯄ ꯍꯧꯅꯕ꯭ꯔꯣꯕ? ꯍꯥꯏ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ, ꯅꯪꯗ ꯈꯔ ꯊꯨꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅꯦꯍꯦ." "ꯏꯃꯥ, ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯥꯕ ꯅꯠꯇꯦ. Imasu nongta nacha aigina haidana nupa amata chuthibirakpa mayai haibanida." Jamuna sauna, "Laikai asida namanabi kana leire ha kana leirigeba nang khaktani masidai sida khangdana lehorisi hereima moina mayum nganta pankhraga moina thengna palade aisu laisapi yaklauba matangdani oidoisi yare taningde adugi sarumne nane ketuki hoidegi sangomdo amukta hana lauruso." Mamana asumna hairakpa asidadi Radhikadu imungdagi kon macha ama lauthokluduna ketuki hoi tamna chatkirami. Asum lakpana ketuki hoigi yum adusu yauraduna thongkan aduda changlakna
asumna hekta lauri ine o ine ke to kitadro masigi yam ngangbi hanubi ase sukta taroidam asi haiduna dari aduda phamlammi matang aduda yena kharomdagi nupa ma thoklatuna Radhika de yenglaga hairaklami sangum lobu lakpoidoira ine do kaithel chakibani yani ai bijagi Radhika mamit adu yamna munna nupa aduda khongdagi naton phauba yengi matau asida paridi khazik haina daba supokjari pari tapna ngai biram ai buthorage asi hairam dona imongnom da changkhirami Radhika changkhriba pari bo yengduna wakal da tapna soli masakadi kapu phajaine pari imong adudagi amuk thoklaktuna hairi kon do pibiro Radhika kon adu bu pari da piduna wa hairi nangbu pakhangla Radhika gi wa asida pari adu tingak yengduna nachadi ai nupi thiri icha nupa masu leijari Radhika khazik soktuna as wata khonda gadi daw gaya do mandi hoiba asika khaiduna Radhika adu sangom gi kon adu paiduna yomdamna chatkirami pari di matau asida ingangak na yengduna leiri nongthel waini iri sandhya wa yausilaklasi phauba mapana mayumda halaktaba asida konthong chai adu makhuna paiduna mapabu lakpra haiduna makhom khuning adu thangka tuna yenglami adubu nokphet tawna lapna eka gari thaurakliba mapabu harauna kauduna sinchilaklami Baba aigi mangra hinga leirakpra pari khazik noktuna eka gari adubu khami aduga machada onchinduna chathoiba ngasidi pabanane ichagi mangra hinga leiri aya asingbra baba kadai na piyo ai loina chage ba lo baba ga punnane yumda changlasi aduga piraki asumna mapa macha adu mayum tamna amuk changminaraklami imung adu yaurakpadadi kasing adu pungmamam duna leirami pari sor adu sangnu hondoktuna nakanda leiriba thongmai adubu phatchu khali khazikti mafam adugi amamba adu sukoklami aduga machada haingana du piduna chathoiba sese charuko irik mapana pirakliba haingana du bulauduna yamna hauna chari paridi punat aduda changduna chak aduba amuk thongba hokre makhwang adusu amuk wabagi mawongdasu thektokli matau asida irik adu mapagi manak aduda sangsinduna mangra haingan aduba amalokhatuna mapada ilaklami baba se chawo ichabu oglabro okte ado baba su sawo baba di thabak halakpagi waba su waramgani pari machada nungsina yengduna baba wadida aini hinglibase ichagi damaktani nangine bo hairabadi babane awaba amata leite ado baba si chawo ba pari machana ilakliba haingana dubu nophetawduna charami irik sunoktuna baba haubra yam hau charu mathangi numitni pari ngasidi thabuk mafam adu yawbada matam khara thengdokirami pari na thengna lakpadu ubada thabuk mapu aduna khara saungna hairaklami pari bungo natti nangbu thabuk tu khara ngana lau yadro nama basingdi yeng haina banaidi sel lauram daidana khara hena piyu hekta haini mama matung da de thengdana bhonarage icha nupada ningai tawdana khara thengdokre nupi du sikradi amakuk thijilune kanadabda nange dugi thabak macha masudunane aingonda kok salakan yari thabak to prap sujil pari kari suwa makhata da adu makmagi thabak adu makhata na suba hawkirami thabalaina natti nangbu nupi thire haido hana kaimta hangawdra baba Radhikana as kamai hangdoino nahan khak thingnaraga nangni hek tawbasimane jugot wairam chabadi amattadi tawroi yari nangsu nayung anda pathoga aingondaga gyan tabe muksara anu thabalaina nati nangbu nupi thire haido hana kaimta hangawdra baba Radhikana as kamai khangdoino nahan khak thingnaraga nangni hek tawbasimane jugot wairam chabadi amattadi tawroi ba yari nangsu nayung anda pathoga aingondaga gyan tabe muksara anu oi bema yari aine nang dawna sari oido sarukne ngan tari yum phalaurise yam pharabani Radhika matada mamit adu phaina yengduna chalu chu yari nang nayimda khara thuna hankro nangonda hairaga khara phagadra na tawraga haima
ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯀꯩ ꯈꯨꯟꯗꯒꯤꯅꯣꯗꯣ ꯐꯖꯅ ꯍꯪꯗꯣꯛꯂꯣ ꯊꯤꯕꯒꯤꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯊꯤꯗꯣꯛꯂꯛꯀꯦꯗ ꯁꯣꯝꯗ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯁꯨ ꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯩꯕꯥꯛꯇꯣ ꯄꯥꯏꯔꯒ ꯁꯥꯟꯅꯒꯅꯨꯅꯦ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯏꯔꯤꯛꯅ ꯑꯕꯣ ꯃꯣꯠꯂꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯝꯗꯣꯛꯀꯦ ꯏꯍꯦ ꯃꯁꯤꯗꯤ ꯅꯄꯥꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯑꯗꯤ ꯅꯪꯕꯨ ꯐꯨꯕꯤꯕ ꯇꯥꯔꯤꯅꯦ ꯑꯕꯣ ꯃꯤꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯀꯦ ꯍꯥꯏꯔꯒ ꯄꯥꯔꯤ ꯍꯣꯏꯒ ꯏꯕꯦꯝꯍꯜ ꯍꯣꯏꯒꯁꯤ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯄꯥ ꯃꯆꯥꯒꯤ ꯀꯅꯥ ꯂꯩꯖꯗꯕ ꯃꯇꯧ ꯑꯁꯤꯗ ꯏꯕꯦꯝꯍꯜꯅ ꯏꯔꯤꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯝꯃꯤ ꯄꯥꯔꯤꯅꯁꯨ ꯊꯕꯛ ꯆꯠꯂꯤ ꯈꯨꯗꯤꯡꯒꯤ ꯏꯕꯦꯝꯍꯜꯒꯤ ꯃꯐꯝꯗ ꯍꯦꯛ ꯍꯦꯛ ꯃꯆꯥꯕꯨ ꯁꯤꯟꯅꯔꯝꯃꯤ ꯊꯕꯛ ꯁꯨꯐꯝꯗꯅꯤ ꯃꯣꯍꯦꯟꯅ ꯏꯇꯥꯎ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯤꯗꯅ ꯏꯆꯟ ꯂꯦꯝꯕꯤꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯁꯨꯝ ꯃꯗꯨꯗ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯏꯔꯤꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯃꯥ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯄꯥꯔꯤ ꯇꯞꯅ ꯏꯇꯥꯎ ꯑꯩꯁꯨ ꯃꯗꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯑꯩꯅ ꯃꯃꯥ ꯑꯃ ꯊꯤꯔꯨꯕ ꯃꯇꯝꯗ ꯍꯌꯦꯡ ꯏꯆꯥ ꯑꯁꯤꯕꯨ ꯑꯄꯣꯛꯄ ꯃꯆꯥꯃꯛꯅꯤ ꯈꯟꯕꯤꯕ ꯉꯝꯒꯗ꯭ꯔꯅꯦ ꯃꯗꯨꯗꯤ ꯅꯪꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯅꯠꯇꯦ ꯏꯇꯥꯎ ꯍꯣꯏꯁꯦ ꯑꯩ ꯐꯖꯅ ꯑꯝꯇ ꯈꯟꯈꯤꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯃ ꯏꯕꯣꯕꯤꯁꯦ ꯁꯦꯜ ꯈꯔ ꯍꯥꯏꯁꯤꯔꯥ ꯍꯣꯔꯦꯟꯒꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯏꯇꯥꯎ ꯑꯩꯁꯦ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯇꯣꯜꯂꯤꯁꯤꯒꯤ ꯁꯦꯟꯗꯣꯏ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯦ ꯉꯥꯔꯧ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯄꯤꯖꯕ ꯉꯝꯗꯦ ꯍꯦꯔꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯕ ꯍꯧꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤ ꯑꯗꯨ ꯏꯕꯣꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯦꯜ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯜ ꯄꯤꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯂꯝꯃꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯣ ꯊꯕꯛ ꯂꯥꯛꯄꯗꯅ ꯅꯣꯡꯃꯇ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯦ ꯑꯗꯨꯒ ꯁꯦꯜ ꯄꯤꯌꯨꯅ ꯑꯩꯕꯨ ꯂꯥꯏꯔꯣ ꯁꯦꯜꯗꯨꯕꯨ ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯔꯛꯄ꯭ꯔꯣ ꯄꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯇꯞꯂꯞ ꯇꯧꯅ ꯃꯥꯃ ꯑꯩꯁꯦ ꯅꯨꯡꯗꯥꯡꯒꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯆꯥꯛꯈꯨꯝ ꯃꯨꯠꯄꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯥꯃꯒꯤ ꯁꯦꯜꯒ ꯂꯩꯔꯗꯤ ꯅꯅꯥꯎ ꯈꯤꯇ ꯂꯧꯖꯒꯦ ꯑꯩꯒꯤ ꯄꯤꯔꯛꯀꯗꯕ ꯁꯦꯜꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯛꯄꯤꯌꯨ ꯄꯥꯔꯤ ꯅꯪ ꯃꯥꯃ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯤ ꯌꯥꯎꯗꯅ ꯅꯆꯥ ꯌꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯅꯆꯥꯗꯣ ꯍꯥꯠꯀꯦꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣꯗ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯉꯝꯗꯈꯩ ꯋꯥꯅ ꯂꯩꯔꯒ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯃꯥꯁꯨ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯀꯣꯛꯆꯅꯕ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯔꯒ ꯂꯣꯏꯔꯦ ꯏꯕꯣꯕꯤꯒꯤ ꯀꯥ ꯍꯦꯟꯕ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯁꯤꯗ ꯄꯥꯔꯤ ꯑꯗꯨ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨꯕꯨ ꯈꯪꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤ ꯃꯣꯍꯦꯟꯗꯤ ꯊꯕꯛ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤꯕ ꯃꯇꯥꯡꯅꯤ ꯄꯥꯔꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯃ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯀꯥ ꯍꯦꯟꯕ ꯋꯥꯗꯤ ꯁꯤꯖꯤꯟꯅꯕꯤꯔꯛꯀꯅꯨ ꯅꯅꯥꯎꯁꯨ ꯁꯥꯎꯕ ꯍꯩ ꯏꯁ ꯀꯔꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯒꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯔꯕ ꯍꯣꯏ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯒꯨꯝꯕꯁꯤꯗꯤꯅꯦ ꯂꯩꯔꯒ ꯍꯥꯠꯄ ꯉꯝꯕ ꯃꯤꯅꯦ ꯑꯩꯁꯦ ꯈꯪꯉꯤꯗꯅ ꯄꯥꯔꯤ ꯉꯁꯥꯏꯗꯒꯤ ꯐꯥꯊꯗꯨꯅ ꯊꯝꯂꯤꯕ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨ ꯇꯥꯗꯨꯅ ꯏꯕꯣꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯣꯍꯦꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯏꯇꯥꯎ ꯄꯥꯔꯤ ꯌꯥꯔꯤꯁꯦ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯨꯠꯊꯦꯛꯇ ꯌꯥꯎꯔꯤꯗꯨꯕꯣ ꯏꯕꯣꯕꯤ ꯁꯥꯎꯅ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯕ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯊꯕꯛ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯛꯀꯅꯨ ꯄꯥꯔꯤ ꯍꯧꯖꯤꯛꯇꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯈ꯭ꯔꯦ ꯊꯕꯛ ꯑꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯃꯨꯛ ꯂꯩꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯕꯣꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ ꯃꯥꯃ ꯅꯅꯥꯎ ꯁꯣꯏꯈ꯭ꯔꯦ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯅꯥꯎꯗꯤ ꯁꯤꯒꯤ ꯊꯕꯛꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯕ ꯅꯠꯇꯦ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯍꯣꯏ ꯃꯤꯅꯥꯏ ꯑꯣꯏꯔꯗꯤꯅꯦ ꯃꯄꯨ ꯃꯁꯛ ꯈꯪꯒꯗꯕꯅꯤ ꯃꯄꯨ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯅꯄꯨꯟꯁꯤꯗꯧ ꯂꯨꯈꯥ ꯀꯣꯝꯗ ꯇꯥꯖꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯕꯤ ꯑꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯗꯤ ꯎꯄꯥꯏ ꯂꯩꯇ ꯋꯥꯈꯜ ꯑꯗꯨ ꯃꯪꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯣꯍꯦꯟꯁꯨ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯊꯦꯝꯕꯤꯔꯝꯃꯤ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯪꯒꯤ ꯆꯦꯡ ꯂꯩꯍꯧꯗꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯄꯨꯈ꯭ꯔꯣ ꯏꯇꯥꯎ ꯅꯪꯒꯤ ꯅꯇꯦꯡꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦꯗ ꯑꯁ ꯍꯦꯔ ꯏꯇꯥꯎ ꯑꯗꯨꯃꯥꯏ ꯁꯨꯝ ꯈꯟꯅꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯅꯪꯒ ꯑꯩꯒꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯣꯍꯦꯟꯅ ꯊꯦꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯊꯣꯏꯕ ꯄꯥꯕꯅꯦ
इसिंगीद सोक्लुगे नंगने निंगथीना लेरमुको पाबा अइसु लाके अइगा पुन्ना सोक्लुसि इहे होय होय लाओ लाओ असी हाइदुना मपा मचादु पुखरी चौदु तमना लाक्लमी मपा मचाने इसिंग सोक्पा लाक्लिबदु उबदा मौ अमना ता पारिया इसिंग सोक्पा लाइरो इमुंग इसिंग अमता लेरमद्रे इरिक नंगसु नपागी मतुंग इनरइरो इनरइने पाबा मतोम चटपदु वानेना मौ अदु अमुक नोक्तुना हाइरि मरम मोइदा नसक फजरिबा पारी इसिंग अदु सोसोक्पा लोइरदुना नुपीदुदा ओनछिनदुना चटलगे हाइरमदुना मचाबु मखुत समदुना चटखिरमी मपा मचादु चटख्रब मतुंग मौ अमना ता पारी असे ओथोकना नुंगाइखिद्रे इदि इचे लेंबिने हेक लैतबदगी मसम मनासु कक्नि खंद्रे मचासिगी होटनबदा अमना अमु अइदिने नुपी मबु थीख्रबदी ओथोकना नुंगाइख्रनिदा खंदे इरिके खनबदा अइदि याम नुंगाइते मियोइबगी पुंची हाइबसे तंबा ngमनति मराइबक थीरबा कनासिंगदुगी मरक्ता अंगांग ओइने इरिकसो फंगलबनी फंगले हाइदना करीदि उपाय ले अइखोइने संगसिलगा मतेंग पांगलुबा याबसु नते मागी सुने ईश्वर माने लंबी अमदी सोइदना यालमगनिदा मदु अइखोइने येंगबा ताबनी अहिंग ममैगी मतमनी इचिक चिकपा पुंफमनी कना अमदी वाखल अयेतपा यावदा नुंगाइने तुमखुल ताली अदुबु थमोइ सोंथागनबा अवाबना सरुक ओइ लैतेंग ओइने हिंगलिबा मियोइसिंगदी हेना चैना पीबा पुंफम अमखक्सु ओइरि नुपी ओइबिसिंगी अवाबदी मपाल थोकना थमोइ सोकना तमलुरबसु लिरुरबसु कपलुरबसु थेमजिनबिनबा मसिंग यामी अदुबु नुपा ओइबसिंगी मफमददी पेंदबा अमा लैरकपा मतमदा करमना मपाल थोकनादि तमलुबा कपलुबा यागनी थेमबिबगी महुत्ता हेना दुम नुपा थोकते हाइना हाइबिरक्कनी ngangbirक्कनी पारी मपीदु तपना सिंथादुना इसीसीना तुमलिबा मचा नुपादा येंगदुना इपागी बुंगो इपाना नंबु खजिक फावबे हे मनिंग तुंगन पंगमद्रेदको इपाबु कैदौ हाइबनो लेंबी नंगैबुदि वारवगनुको इचासे मपा ऐ लैना जरा फावबा निंगथीना पीजबा ngamद्रे नंगैबु वारवगनुको लेंबी असमना पारियदु मचाबु कोंदुना पेना कपचरमी असमना नोंगमनिनी अमसो हौख्रे पारीदु थबक मफमदगी इबोबिना तांथोक्लाअबदा मासु तसेंगना सुफम नफम खंगदबा हाइबदु ओइरि अयुक्की मतमनी अंगांगसिंग अदु यामना नुंगाइना सानरिङै वांगलेनगी ममा नुरैयदु मचाबु कौरक्लमी वांगलेन इमागी बुंगो चाकसे सारिङैदा चारसिला ओ मरम मोकपनि इचादी कोन अमुक सनरोको वांगलेनना मा अइगी मरुका पुन्ना चागे नुरै इरिक्के सेटलिबा इमोट मोटपा फिजोल अदु उबदा खरा हाइनदना हे यारो नंग खक्तंग चारु लाओ हाइबनिने मीगा चामिनबा यामना पांगनुको नंग वांगलेन अदु निंगाइ तौदुना यारो इमाइदि अइगी मरुका पुन्ना चानी अइखोइनि पुन्ना इमाना चाक इनबियो नुरै मचागी मनाक अदुदा चंगसिनदुना इमागी बुंगो येंगो इरिक्के मोटपा फिजोल असि नत्ति नंगबु मागा चाक चामिनरबदी लैनागा लोइना पक्तना सिबा तारिमी कईमदा तुगच्चबगा फाउद्रबो मसिबो इरिक नुरैगी वा अदुदा अंगांग ओइरबसु ममित अनि अदु पीना पुमथुम थुमले मखुत अनि अदु कन्ना पाइसेंदुना तरु तरु येंगदुना अदु मगलेपलगा लैरि नुरै अमुक इरिकता ओनचेंदुना हे रे नंगसु चलो मतुंग मनावने अइखोइदा सनबा लाकनु नफी नरोलगदुना इमोट हिमोटलदना नोइ नपादुबु कैदौ लैगे हा कैदौ लैगेबा मचासी फाउ येंगसिनि खंदेने इरिक पेरी पेरी तौदुना इदोमचा मतुंग अइ लाअरोइगे लाअरोइ नते लाकन नोइगुम अमोटपा अंगांगसे अइदि तसिंग याम तुकचै चलो चलो मतुंग लाकनुको इरिक अदु कप कपतुना मयुम तमना चेनखिरमी वांगलेंदी ममादा साउदुना कन्ना निंगाइ तौहौरि असुम लेपतना चेलकपना मयुम अदुसु यौरदुना इरिक मांगोल अदुदा फमदुना कन्ना कपलमी मचाना मांगोल अदुदा कप्पगी खोंजेल अदु ताबदा चाकसंग अदुदा चाक थोंगदुना लैरंबा पारी अदु मपाल अदुदा थोक्लक्तुना हाइरक्लमी हैमा इबुंगो कैदौरगे इचाबु कैगिनो नंगना कपिदुना इरिक कपलिबदु खजिक फाजिनदुना मपादा कोलगा वादु थैदोक्तुना हाइरि पाबा अइ चाकलामी अइबु चाक इनबियो इहे अदुगी ओइरि इचाना कपलिसिदे कपकनुसे पाबुंगने इचागी चाक लोइना थोंबा लोइरबनी लो पाबगा पुन्ना चारुरसी असी हाइदुना मपा मचादु इमुंगलोमदा चंखिरमी सोमदा राधिका अदु यामना साउना
이마부 ngawrabro nupa sembirinena jengbu maning manbadubu aiga kamai koina doinoba as ibe manangsi onthok nangangnakredako jengbu mangera uyan mangera amabu phanglabadi kok koige haidib nangna nasakna taw kayam phajabanidana nupa ga khalino haibanida ima adumaina gadi hairakanoda nachaise munni yengsiladi adum phajabani kanagi moirang thoibinaga heloiko ha ha oi bema moirang da leirise thoibi khangna tenia turo su moirang dei ninya nanau nupa khamba ma leidana khamnu man binang gi tamak wa bi ne sunataba kari thui en tok ja sari no ima nangse nachil onthok na kan khre da ko hey ain haidi se phagi na tenia nasagi jahi na sana khangja da bro nang ha ikai khangda biya namma na bi singdi macha phobu yaurabani nya radhika sauna mama gi wa adu makha taramda thongalom da thokirami jamuna di machagi matau asida hena matha saraduna lehaurami radhika machin aduda murum murum sonduna wa kayama songang duna lambi aduda asum chatli masung mama nabi kana su leitrabada kadom da chatli bano haibadi ma masana su khangjaba nati mayam pan khangdabi siboi no ining da oi badawna nupani na khitang phajaba mata su sembira udana adu sunati aina anan ba oitara tawni radhika na asum na murum murum sonduna chatlingai laikai ki angang sing adu radhika bu ubada noknaraklammi indo radhika karai da khongchan bi doino he angang na khajai da thajila uro ha thajila uraba he re indo somphagi tawraga kaigino adu kyam na sauri duba leisabi eri bisingse haujikan phagi ga mata tawba yadraba radhika angang sing adu ki manakta sangsenduna sauna hairi aina leisabi aribi oininge oiningre tokan noina thokai lege ha na thokai lege ba nupa macha mana mungnoptuna indon khoi mana haini indon bu uradinya hekta hau thadana chelu oi natradi phakhine haiba adwa noi leisabi ari bisingse angang masak phajaba amta uba yade ge hekta koina sena koi tan tan hairi sibu chombro indon radhika manak adoi da taramba nung macha makhunduna angang sing aduda sauna thomlaklami angang sing adusu radhika ki matau aduda pakhatuna loina chenkirami radhika sauna mahapapi gi macha sa noi nungai ni noi mama mapa sing sujune khara ki heman ban phangre khangledi amak opi birodana adu sunataba chagat kai kana dabada asi haiduna mama idu leithoklakpada awang thangna leiriba pukri mapal aduda paliba hainau chom amunba du ubada radhika du sauramba maithom gadu khajik hanjinduna wa hairi kaino ine ke tu gi hoigi hainau chom asidi onthok na haurinda kanadi sidi mi udringai sida hekta tumin hekaurage asi haiduna radhika du hainau chom madu tumin heklaklami parina kaino leisabi na bu mingonda haidana tumina pod hekli duba radhika mana kana uroi khanna tumin hekli badu parina uramba asida ikai baga pakhat baga na ponkri aduna hairi kaino aina som janing bagi hekpane ai huran binate ko ai dinangonda hurale soidana chumna som tumin heklamba du dai bane radhika amuk hene ikai raduna wadu thaidoktuna hanglei nupi thiraba nupa nangna natuna cha to senarga legide haitraga kaigino nangna sida sum leirise natraga ine ke to gi hoiga mari mata ga thokna bro thokdida ine hoigi maningi jaksang do nongna sadok adugi thabak subagi lakpani o nayum dongan taana palabani na chaningai thakningai leitabagi migi bayumda thabak suba lai oiramni nya pari handakti khara tapna khumlei adumai hairisu kaidi sakta asiga ari manupaga saradan migi thamai ga huradana senjilage hek thasinba akon bagi wasidi khara tablapna hairakpa oibagi pari du amuk hanjina hanglaklami kai haibano tahodre yare kai maide nang thabak sui haidai sigi thabak se loiragane aikhoi gi thabak amuk sugadaban sumang do nong kitang hekta baga se leibak to putha abadane ngaksam hegyawi nang thajaroi adunam ta thonchi hoyai ine hoigi se haying di loirani hangchidagi hekta horasi hoi ado nang boi khoyum khangbra tu asongi thongal khara phajaba phaglong apaiba ma leiri se ubra tu asidani hangchito ayuk oina kharanga na law adudei chalage hoyai ai soidana lakjagi
Radhika parigi manak aduda khajik amuk changsinduna ꯍꯩꯅꯤꯡꯖꯣꯝꯁꯤꯃꯗꯤ ꯍꯦꯛꯈ꯭ꯔꯒꯦ ꯑꯗꯣ ꯑꯩ ꯍꯨꯔꯥꯟꯕꯤꯗꯤ ꯅꯠꯇꯦꯀꯣ ꯍꯨꯔꯥꯟꯕꯤꯅꯤ ꯀꯥꯏꯅ ꯈꯜꯂꯕ ꯅꯪ ꯁꯤꯔꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯅꯣꯡ ꯑꯁꯤꯁꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯨꯔꯤ ꯅꯣꯡꯒꯤ ꯃꯈꯣꯜ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯔꯤꯛꯇꯤ ꯈꯖꯤꯛ ꯑꯀꯤꯕ ꯐꯥꯎꯗꯨꯅ ꯃꯄꯥꯒꯤ ꯃꯊꯥꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯈꯥꯡꯂꯤ ꯄꯥꯔꯤꯁꯨ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯗꯨꯅ ꯏꯆꯥꯊꯣꯏꯕ ꯏꯆꯥꯕꯨ ꯀꯤꯕ꯭ꯔꯅꯦ ꯕꯥꯕꯥ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯅꯣꯡꯁꯦ ꯑꯃꯨꯛ ꯇꯥꯡꯍꯜꯂꯣ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯏꯄꯥꯅ ꯅꯪꯕꯨ ꯏꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯤꯕꯁꯦ ꯏꯆꯥꯒꯤ ꯑꯀꯤꯕꯗꯨꯕꯨ ꯏꯄꯥꯅ ꯉꯥꯛꯂꯤꯕꯅꯤ ꯁꯦ ꯀꯤꯒꯅꯨꯀꯣ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯀꯥꯏꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯅꯣꯡ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯈꯥꯛꯈꯤꯗꯨꯅ ꯅꯣꯡ ꯑꯗꯨ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨꯗ ꯏꯔꯤꯛ ꯑꯗꯨ ꯈꯪꯍꯧꯗꯦ ꯃꯆꯤꯜ ꯑꯗꯨꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯈꯤꯕ ꯃꯆꯥꯒꯤ ꯏꯃꯥ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯄꯥꯔꯤ ꯍꯦꯟꯅ ꯃꯆꯥꯕꯨ ꯀꯟꯁꯤꯟꯕꯤꯗꯨꯅ ꯆꯥꯊꯣꯏꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯀꯤꯔꯤꯁꯤꯕꯣ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ ꯕꯥꯕꯥ ꯑꯩ ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯦ ꯃꯥꯕꯨ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯕꯥꯕꯥ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯄꯥꯔꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ ꯆꯥꯊꯣꯏꯕ ꯏꯄꯥꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯈꯤꯕ꯭ꯔꯅꯦ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯄꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯏꯄꯥꯅ ꯏꯆꯥꯒꯤꯗꯃꯛꯇꯁꯨ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯪꯒꯤ ꯄꯥꯕꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ ꯕꯥꯕꯥ ꯅꯪ ꯀꯞꯄꯕ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯄꯜꯂꯔꯣꯏꯌꯦ ꯕꯥꯕꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯄꯥꯕꯅ ꯄꯨꯝꯅꯃꯛꯅꯤ ꯏꯃꯥꯁꯨꯅꯤ ꯏꯄꯥꯁꯨꯅꯤ ꯑꯩ ꯑꯍꯦꯟꯕ ꯀꯩꯝꯇ ꯄꯥꯝꯗꯤꯌꯦ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯄꯥꯕꯒ ꯄꯨꯟꯅ ꯇꯨꯝꯂꯁꯤꯀꯣ ꯅꯣꯡꯁꯨ ꯈꯔ ꯐꯥꯊꯔꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤ ꯕꯦꯅꯨ ꯑꯗꯨ ꯃꯈꯨꯠꯇ ꯑꯈꯨꯞꯄ ꯁꯦꯝꯁꯤꯡ ꯑꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯅꯤꯡꯊꯤꯅ ꯍꯥꯞꯇꯨꯅ ꯃꯄꯥꯜ ꯑꯗꯨꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯥ ꯅꯣꯏ ꯁꯥꯟꯅꯕꯗꯁꯨ ꯋꯥꯔꯝꯃꯅꯤ ꯂꯥꯛꯑꯣ ꯁꯦꯝ ꯆꯥꯁꯤꯜꯂꯛꯑꯣ ꯏꯗꯣꯝꯆꯥꯅꯅꯦ ꯉꯔꯥꯡ ꯁꯦꯝ ꯂꯩꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩꯅ ꯐꯝꯂꯤꯕ ꯐꯛ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗ ꯕꯦꯅꯨꯁꯨ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯅꯨꯔꯩꯗꯁꯨ ꯁꯦꯝ ꯑꯈꯣꯛꯄꯁꯤꯡ ꯑꯗꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯕꯦꯅꯨꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯦꯝ ꯄꯤꯌꯨ ꯍꯥꯏꯅ ꯄꯨꯡꯂꯥꯡꯗ ꯂꯥꯡꯉꯤ ꯕꯦꯅꯨꯅ ꯄꯤꯒꯦ ꯃꯤ ꯅꯈꯣꯏꯕꯣ ꯁꯦ ꯅꯈꯨꯠꯇꯣ ꯑꯃꯃꯝ ꯇꯤꯡꯊꯣꯔꯛꯎꯁꯦ ꯑꯉꯥꯡ ꯑꯃꯅ ꯏꯗꯣꯝꯆꯥ ꯑꯩꯒꯤꯗꯤ ꯈꯔ ꯆꯥꯎꯕꯗꯣ ꯄꯤꯌꯨꯀꯣ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯏꯗꯣꯝꯆꯥ ꯑꯩꯒꯤꯁꯨ ꯔꯥꯖꯣꯅ ꯃꯥ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯣ ꯏꯃꯥ ꯏꯔꯤꯛꯁꯨ 이놈자 아이긴 해나 짜오보도 호이세 로이나 마탕 삐도이니시 누레이나 베누이 베마 앙앙 마얌시가 낭아마 시나 파트레이제 야야 랑아가 레이버시나 이직직버도 딸리나 더보니 아두기 사룩 짜동 타우세 아시 하이도나 베누어도 누레이다 짜팟란 칠리 누레이 수녹 아두나 짜두고 라우비 베누 어묵 앙앙싱 아두다 셈싱 아두 마탕 옌바 하우락바다 이릭기 이못 못바 피졸라도 우바다 베누 하이나다나 이릭 낭디냐 카라 락나레이 이돔자니 랑아게 세 워우고 세 이릭 마수 랑아 이바 세마도 불람도노 워이 아두부 마 토이나 짜닝바디 pokatre 마부 미나 아못파 앙앙 하이나 헥 락나비바 하이나다바 만바 마부 두katchaba 만바 몽 마타w kaya asina ꯍꯦꯟꯅ ꯗꯨꯝ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯅꯨꯔꯩ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯅꯠꯇꯦ ꯇꯥ ꯄꯥꯔꯤꯁꯤꯁꯨꯅꯦ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯕꯦꯅꯨꯅ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅ ꯄꯥꯝꯗꯣꯏꯅꯣ ꯃꯤꯒꯤ ꯁꯦꯟ ꯌꯥꯝ ꯇꯣꯜꯂꯤꯁꯤꯗꯤ ꯑꯗꯨꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯄꯥꯝꯗꯧꯔꯤꯒꯦ ꯑꯗꯨꯕꯣꯕ ꯑꯉꯥꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯆꯃꯣꯠ ꯏꯃꯥꯏ ꯄꯦꯝ ꯉꯝꯖꯔꯣꯏꯗ ꯑꯩ ꯏꯆꯥꯒ ꯁꯥꯟꯅꯃꯤꯟꯅꯍꯟꯕꯒ ꯂꯩꯅꯥꯒ ꯄꯛꯇꯧ ꯃꯥꯜꯂꯤ ꯏꯔꯤꯛ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯅ 이돔자 ꯑꯗꯨꯃꯥꯏꯅꯗ ꯍꯥꯏꯒꯅꯨꯗ ꯑꯩ ꯑꯃꯣꯠꯄ ꯑꯉꯥꯡ ꯅꯠꯇꯦ ꯏꯁ ꯍꯦ ꯆꯃꯣꯠꯅꯕ ꯑꯉꯥꯡ ꯅꯃꯥꯟꯅꯕꯁꯤꯡꯅ ꯁꯥꯟꯅꯕ ꯂꯥꯛꯏꯁꯤ ꯌꯦꯡꯉꯨ ꯀꯅꯥ ꯃꯣꯠꯄ ꯌꯥꯎꯒꯦ ꯑꯩꯁꯨ ꯃꯣꯠꯇꯦ ꯄꯥꯕꯅ ꯑꯩꯁꯨ ꯐꯖꯩ ꯍꯥꯏ ꯀꯔꯤ ꯍꯥꯏꯌꯣ ꯅꯣꯏ ꯅꯄꯥꯗꯨꯒꯤ ꯃꯤꯠꯇ ꯐꯖꯔꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯂꯨꯈꯥꯀꯣꯝꯗ ꯄꯥꯏꯕ ꯇꯤꯟ ꯀꯥꯡꯒ ꯃꯥꯟꯅꯩ ꯈꯪꯉꯤꯗꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ
ꯆꯞ ꯃꯥꯟꯅꯗꯨꯅ ꯈꯠꯅꯔꯤꯕ ꯅꯨꯔꯩꯒꯤ ꯃꯇꯧ ꯑꯁꯤꯗ ꯕꯦꯅꯨꯅ ꯈꯥꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯅꯨꯔꯩ, ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯩꯗꯧꯒꯦ? ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ꯫ ꯏꯔꯤꯛ ꯌꯥꯝꯅ ꯁꯥꯎꯅ, ꯇꯤꯟ ꯀꯥꯡꯗꯦ ꯑꯩ ꯅꯠꯇꯦ, ꯅꯪꯅꯤ, ꯅꯪ꯫ ꯅꯨꯔꯩ ꯁꯥꯎꯅ ꯏꯔꯤꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅ ꯍꯦꯛ, ꯍꯦ ꯃꯃꯥ ꯂꯩꯇꯕꯒꯤ ꯃꯆꯥꯛ, ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯦꯒꯤ ꯃꯇꯤꯛ ꯋꯥꯉꯥꯡ ꯅꯄꯜ ꯀꯥꯔꯤꯅꯦ ꯅꯪ, ꯍꯥ? ꯍꯩ ꯄꯈ꯭ꯔꯥꯒꯤ ꯃꯆꯥ꯫ ꯕꯦꯅꯨꯅ, ꯏꯔꯤꯛ, ꯑꯉꯥꯡ ꯅꯠꯇꯗꯧꯅ ꯀꯔꯤꯒꯤꯅꯣ ꯑꯍꯜꯒꯤ ꯆꯤꯟꯊꯛꯇ ꯅꯆꯤꯜ ꯈꯨꯝꯃꯤꯕꯗꯤ? ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯩꯗꯧꯒꯦ? ꯌꯥꯔꯦ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕ ꯂꯥꯛꯀꯅꯨꯀꯣ꯫ ꯏꯔꯤꯛ ꯑꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯄꯣꯠ ꯊꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯀꯞꯇꯨꯅ ꯆꯪꯂꯛꯂꯤꯕꯗꯨꯕꯨ ꯎꯕꯗ ꯄꯥꯔꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯆꯊꯣꯏꯕ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯁꯤꯕꯣ? ꯏꯔꯤꯛ ꯃꯄꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯑꯩꯒꯤ ꯏꯃꯥ ꯄꯤꯌꯨ, ꯃꯤꯅ ꯃꯃꯥ ꯂꯩꯇꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏ, ꯑꯩꯒꯤ ꯏꯃꯥ ꯄꯤꯌꯨ ꯕꯥꯕꯥ꯫ ꯏꯔꯤꯛ ꯃꯆꯥꯕꯨ ꯇꯞꯅ ꯊꯦꯝꯗꯨꯅ, ꯏꯔꯤꯛ, ꯕꯥꯕꯥ ꯋꯥꯍꯩꯒꯤꯁꯦ, ꯁꯪꯁꯥꯔꯁꯤꯗ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯏꯆꯥꯒꯤꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯕꯥꯕꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯍꯪꯂꯔꯣꯏ ꯍꯥꯏꯕꯗꯥꯏꯅꯦ? ꯕꯥꯕꯥ, ꯑꯩ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯦ, ꯕꯥꯕꯥ, ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯕ ꯐꯪꯍꯟꯕꯤꯌꯨ ꯕꯥꯕꯥ꯫ ꯄꯥꯔꯤ ꯊꯦꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯀꯔꯝꯅ ꯃꯆꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯇꯁꯦꯡꯅ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯥꯁꯨ ꯈꯪꯉꯤ ꯅꯨꯄꯥꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯅꯤ, ꯀꯅꯥꯅꯗꯤ ꯐꯅ ꯎꯕꯤꯒꯅꯤ? ꯑꯎꯕ ꯈꯨꯗꯤꯡ ꯅꯣꯛꯅꯐꯝꯒꯤ ꯅꯣꯛꯅꯐꯝ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯕꯨꯗꯤ ꯊꯦꯝꯗꯕ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯊꯦꯝꯂꯤ꯫ ꯆꯊꯣꯏꯕ, ꯕꯥꯕꯅ ꯅꯣꯡꯃꯗꯤꯅꯦ ꯅꯪꯒꯤ ꯏꯃꯥ ꯃꯁꯛ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ꯫ ꯀꯞꯀꯅꯨꯁꯦ, ꯏꯆꯥꯅ ꯀꯞꯄꯁꯦ ꯕꯥꯕ ꯈꯥꯡꯕ ꯉꯝꯗꯦ, ꯇꯣꯛꯑꯣꯁꯦ꯫ ꯕꯥꯕꯥ, ꯑꯁꯦꯡꯕꯒꯤ ꯁꯣꯏꯗꯅ ꯇꯥꯛꯎꯀꯣ? ꯍꯣꯏ, ꯕꯥꯕ ꯁꯣꯏꯗꯅ ꯇꯥꯛꯀꯦ, ꯂꯥꯛꯑꯣꯁꯦ, ꯅꯈꯣꯡ ꯅꯈꯨꯠꯀꯁꯦ ꯕꯥꯕ ꯐꯖꯅ ꯍꯥꯝꯗꯣꯛꯄꯤꯒꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯐꯖꯅ ꯊꯦꯝꯕꯗꯒꯤ ꯏꯔꯤꯛꯁꯨ ꯀꯞꯄꯗꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯙꯤꯀꯥꯅ, ꯏꯃꯥꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯅꯦꯛꯈ꯭ꯔꯦ ꯍꯥꯏꯔꯤꯁꯦ? ꯏꯃꯥꯁꯨ ꯅꯅꯥꯗꯨꯗ ꯁꯤꯡꯅ ꯄꯪꯂꯕ꯭ꯔꯣ? ꯍꯩ, ꯅꯪꯅ ꯅꯦꯛꯂꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣꯗꯣ ꯏꯃꯥꯗ ꯁꯤꯡꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ, ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ꯫ ꯅꯪ ꯑꯃꯅꯦ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨꯍꯦ, ꯅꯪꯅꯦ ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯂꯥꯏꯃꯟ ꯀꯥꯗꯅ ꯁꯤꯗꯣꯔꯕꯅꯤ꯫ ꯑꯣ, ꯏꯃꯥꯅ ꯂꯥꯏꯃꯟ ꯀꯥꯗꯅ ꯁꯤꯔꯁꯨꯅꯦ ꯏꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯅꯆꯥꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯍꯧꯒꯦ, ꯀꯩꯝꯇ ꯈꯟꯒꯅꯨ꯫ ꯖꯃꯨꯅꯥꯗꯨ ꯑꯃꯨꯛ ꯈꯔ ꯇꯞꯊꯗꯨꯅ, ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯅꯦ ꯍꯣꯔꯦꯟꯗꯤ ꯅꯨꯄꯥ ꯑꯃ ꯎꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ, ꯏꯃꯥꯅꯅꯦ ꯌꯥꯝ ꯋꯥꯅ ꯊꯤꯔꯨꯔꯤꯕꯅꯤꯀꯣ꯫ ꯏꯁ, ꯏꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯊꯤꯔꯨꯔꯤꯕ? ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯗꯕꯤꯗꯧꯅ? ꯍꯥꯏꯌꯣ, ꯅꯪꯕꯨ ꯅꯨꯄꯥ ꯐꯪꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯝꯇꯕꯨ ꯂꯥꯎꯒꯦꯗ, ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯧꯁꯤꯡ ꯑꯣꯏꯖꯍꯧꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯈꯖꯤꯛ ꯊꯥꯡꯒꯠꯇꯨꯅ ꯂꯥꯎꯏ, ꯑꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯣꯕꯤꯂꯩ ꯃꯇꯣꯟꯗ ꯇꯤꯟ ꯆꯥꯕꯤ ꯃꯥꯟꯕꯤ ꯑꯁꯦ ꯅꯨꯄꯥ ꯐꯪꯉꯦꯌꯦ꯫ ꯑꯣ, ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣꯍꯦ꯫ ꯔꯥꯙꯤꯀꯥ ꯁꯥꯎꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ, ꯑꯁ, ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯆꯥꯏꯁꯦ ꯏꯃꯥꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯨꯝ ꯌꯣꯟꯈꯤꯒꯦ ꯍꯥꯏꯅꯣꯕ? ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯉꯥꯡꯕꯤꯅ, ꯑꯣ, ꯅꯈꯣꯏ ꯅꯃꯥꯝꯆꯥ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ, ꯑꯍꯜ ꯑꯅꯥꯕ ꯂꯩꯌꯦꯁꯦ ꯈꯪꯗ꯭ꯔꯣ? ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧ ꯁꯥꯔꯤꯅꯣ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯊꯝꯖꯤꯜꯂꯒ? ꯔꯥꯙꯤꯀꯥ ꯁꯥꯎꯅ, ꯍꯦ ꯔꯩꯗꯣꯝꯆꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ? ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯏꯅꯝꯆꯥꯒꯤꯁꯦ? ꯑꯔꯤꯕꯤꯕꯨ ꯑꯔꯤꯕꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯈꯨꯃꯨ ꯊꯣꯛꯑꯕꯤ ꯅꯪꯕꯨ ꯑꯅꯧꯕꯤ ꯀꯥꯏꯅ ꯀꯧꯈꯤ ꯇꯥꯔꯤꯅꯦ, ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯨꯅꯦ꯫ ꯑꯣ, ꯑꯩꯅ ꯀꯣꯏꯔꯣꯏ ꯍꯥꯏꯅ ꯀꯣꯏꯗ꯭ꯔꯤꯕ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ, ꯍꯥ? ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯒ ꯅꯣꯏꯅ ꯋꯥꯕꯤꯔꯤꯔꯣ? ꯉꯥꯡꯕꯤ ꯁꯥꯎꯅ ꯖꯃꯨꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯦ ꯖꯃꯨꯅꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯄꯤꯌꯨ, ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯉꯥꯎ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯖꯃꯨꯅꯥ ꯇꯞꯅ, ꯉꯥꯡꯕꯤ ꯏꯕꯦꯝꯃ, ꯏꯆꯥꯅꯤ ꯈꯪꯗ ꯇꯧꯔꯤꯅꯤ, ꯈꯔ ꯊꯤꯅ ꯊꯤꯅ ꯍꯦꯛ ꯉꯥꯡꯊꯠꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯑꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯔꯥꯙꯤꯀꯥꯗꯤ ꯁꯥꯎꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯙꯤꯀꯥꯗꯨ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯄꯥꯝꯗ ꯃꯃꯥꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨ ꯎꯅꯔꯝꯃꯤ꯫ ꯔꯥꯙꯤꯀꯥꯗꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯌꯥ ꯑꯗꯨꯁꯨ ꯏꯆꯧ ꯆꯧꯏ, ꯃꯁꯥꯗꯨꯁꯨ ꯏꯄꯥ-ꯄꯥꯏ, ꯃꯤꯁꯨ ꯄꯪꯋꯥꯡ ꯋꯥꯡꯗꯦ꯫ ꯀꯨꯆꯨ ꯑꯗꯨꯅ ꯏꯃꯨ ꯍꯦꯛ ꯃꯨꯈꯩ ꯔꯥꯙꯤꯀꯥꯗꯤ ꯍꯦꯟꯅ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫
Nupadu tapna. Ngamok chasi. Ay higta lejarugi. Ngamok haidi kaino. Ha? Ngamok haidi kaino ba? Ay se angang macharo. Namay do na thazilakta na ngasi. Thadi thoktaba mali. Nong su imang mangi. Radhika hena sauraduna. Tha thoka lauro. Hauji. Ha? Khutchau sina namay amubadu thaziladi. Morok angang bada kwak tong maman kai na yumhan kini niya. Nupadu itap tapna. Hera nangsu. Unthok na saugan kreda. Kara tap thabiyu kaino. He, chau hen daba amuk katro. Ay niya, nangga ko'y nabasap ang ngamoy. Ngasidagi niya, amuk hanayaw na balakan. Hekla aba, nangay na kidogyaw. Asi haydo na Radhika adu, saung na chatkirami. Nupa adu so, matasa na adu magyeng do nalihawrami. Mathang ginamit ni, pari, ibemhal do onchin do na. Abo, nasunupa siya, amdalay minaramo. Ay horen di, yam na ka na suteng loida. Chakpode ay nakarapi jarama bani. Hoida. Ado, nang bunong do so phazana wari sam phangdi. Ibunga, nang nupi mathiro niya. Isu sinungayti na nang bo. Hoy bo, ay sukhali. Ado bo pa kumdilayti. Hay, layta ba yaroy niya? Naidom chat papunchi hay basi. Yam na wabani. Nang di haurak pa da ngayri bani. Awabati wali. Nang khang ba ngamoy ko ibunga. Hoy bo, ay horin halaga phazana tanarsi. Ado day amuk jalukigi. Iri. Nangabo ka phazan layramu ko lamhin ganu. Hoy paba. Asi haram do na pari ado. Radhika hoy ki mayum tam na chatkirami. Matang ado da ibemhal ki mamong no pike thabi ado. Mapal ado da thoglak do na. Amuk layrama ba? Sige ngang siya. Mapani na angang siya. Hekta thanamaga chatkini. Nong mo tamacha siya. Lawire khangladi sel thum khazik ta su bibiram basu na tiba. Mamaw ki mataw asida ibemhal saung na. Hey, masu ay gi isu ni niya. Isu gidi mabuk ay laydi. Noy da lupa mo pao bahaya loy ko. Ima, ay na haibadi ay gi ijasya chagan bani na siyal na kabay da bani. Achapan amatang layra su ani siyal ka amatapu thang mangam jadre. Noy da ka na layra uhay ge. Ha, isu gidi niya mabuk ay na laygadab. Suay da niya chagat ngang lakanu ko. Namyang do da kunam sinayan chilakani. Mabuk iwa asida irik ado machil kumdo na noi. Mataw ado da kethabigi machanupi piktru ado sauna. Irik haiba mama laytabigi macha kaygino nang nachin khumagano idya. Ibemhal na. Hey, mama chingan bigi macha. Si nanaw niya. Nanaw da padum haiba hong na bro. Nang moy na pudoro haibro ay na. Kethabi na. O yari matopiro. Iri nang di chak chara bra. Chari indom cha. Chak to lama git niya. Lao cha na ba yam tu na changau amukaw na gumsi. Hey, isunu pa. Abo ka pun na khara cha haurasi. Lao hey, lao. Ngay haki mato, Radhika hoy ki mayum su yaurabada, Jamuna, tawgadaba thabak sing ado, phazana taklaba mato, thabak ado suba haukri. Somda Radhika di, pari na nupi thira hairabasu, pari bu nuksibadi hongo haiba yaramdi. Jamuna, macha nupi na, makuta chapu thoktuna thoglakliba, sakpham ado ubada ngakna. Karino, poklaw bi machinda morok angang batay shinba man kay thoglai iduna. As, koy masi di haura daw ni. Hais, nangi si imajing na ko. Yaya, masak haira phazay. Saban haira nopte. Imani yay ko, yay hay shini. Radhika tap na soli. Machalay ba pani ko haira di nga siya may bakaw na ni. Jamuna amuk makatari. Jado, sasat pirur. Mi waram maning na nang bo. Imani yay ko, chalo. Ay gi janupi, nupapang dori. Nungay de, nga dum thongdok kya. Asum na su haukri. Manggol adudani, makut aduda, nung macha mapayduna. Laybak kadu kaiba makay, koye yeklami. Mataw adu ubada, pari sauna. Iri, kayo nang tawid mo? Laybak kaduloy na kay. Kayo na ba? Nang lamas yam helisi. Iri kumdi, mapa nangang libag adu, tada adu mag, laising adu yekli. Machaki anam kan ba asida, pari adu nga sidi, yam na sauna. Iri ki manado layduna, kubang na anirak ahom lagthado na purami. Irik sumapa na purak pa asida kapto na hayri. Aigi mapiyo. Baba na aigi ma disto pipide. Aigi mapiyo. Pari ito nga sidi, kari kalo rabano kangdi. Masado kasik saung bapokla do na, konjal kalap na hayri. Ay na naman da, namahangla ka na hay ba na tro, ha? Hay ba na traba, kari ginoba, nang nasigam patrisibang. Migi mama na, mataba nung sinaloy na bibauraga. Ay so aigi ma do, hekta ning singe. Mina mamalay tabigi machahay bada ay sunungay tiye
ꯑꯩꯒꯤ ꯏꯃꯥ ꯂꯩꯌꯦꯅ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯕ ꯅꯪ ꯅꯃꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥ ꯅꯪ ꯅꯃꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯥꯔꯤ ꯑꯗꯨ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯏꯔꯤꯛꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯅ ꯃꯈꯣꯡ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯄꯥꯔꯤ ꯃꯊꯝꯃꯣꯏ ꯑꯗꯨꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯃꯩꯒꯤ ꯆꯤꯡ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯒꯨꯝꯅ ꯃꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯁꯤꯟꯊꯔꯤ ꯂꯩꯔꯤꯕ ꯑꯃꯟꯕ ꯎꯄꯨ ꯑꯗꯨ ꯐꯠ ꯍꯥꯡꯉꯤ ꯑꯗꯨꯒ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯍꯥꯟꯋꯥꯏ ꯂꯦꯝꯕꯤꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯂꯩꯈꯤꯕ ꯑꯃꯟꯕ ꯂꯥꯏ ꯐꯗꯕꯤ ꯑꯗꯨ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯜ ꯑꯗꯨꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯗ ꯄꯤꯗꯨꯅ ꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ ꯁꯤꯒꯤ ꯂꯥꯏ ꯐꯗꯕꯤꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ ꯅꯪꯒꯤ ꯅꯃꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯅꯃꯥ ꯄꯜꯂꯥꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯇ ꯄꯦꯟꯅ ꯀꯞꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯂꯦꯝꯕꯤ ꯏꯆꯥꯅ ꯅꯪꯕꯨ ꯊꯤꯔꯛꯏ ꯑꯩ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯂꯦꯝꯕꯤ ꯏꯔꯤ ꯑꯃꯟꯕ ꯂꯥꯏ ꯐꯗꯕꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯂꯧꯈꯠꯂꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯑꯃꯟꯕ ꯂꯥꯏ ꯐꯗꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯄꯥꯕꯅ ꯑꯩꯒꯤ ꯏꯃꯥꯅꯦ ꯍꯥꯏꯌꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯔꯥ ꯏꯃꯥ ꯅꯪ ꯅꯍꯥꯟꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯣ ꯏꯃꯥ ꯁꯦ ꯈꯨꯝꯃꯣ ꯏꯃꯥ ꯑꯃꯨꯛ ꯃꯄꯥꯕꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯄꯥꯕ ꯏꯃꯥꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯗꯤꯌꯦ ꯄꯥꯕ ꯏꯃꯥ ꯅꯪ ꯀꯩꯒꯤ ꯈꯨꯝꯗ꯭ꯔꯤꯅꯣ ꯏꯃꯥ ꯁꯦ ꯏꯃꯥ ꯑꯩꯅ ꯀꯧꯕꯁꯤ ꯈꯨꯝꯃꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯄꯥꯔꯤꯁꯨ ꯃꯆꯥꯕꯨ ꯐꯨꯅꯤꯡꯗꯨꯅ ꯐꯨꯈꯤꯕ ꯅꯠꯇꯦ ꯆꯩꯅꯥꯗꯨꯅ ꯍꯦꯟꯃꯟꯕꯅ ꯃꯆꯥꯗ ꯈꯖꯤꯛ ꯇꯥꯏꯅꯈꯤꯕꯅꯤ ꯄꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯄꯦꯟꯅ ꯀꯞꯂꯤ ꯏꯄꯥꯒꯤ ꯕꯉꯣ ꯏꯄꯥ ꯂꯥꯛꯂꯦ ꯏꯄꯥ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯕꯨ ꯄꯨꯔꯔꯣꯏꯌꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯒꯅꯨꯀꯣ ꯅꯪꯅ ꯏꯃꯥ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯄꯥꯕ ꯈꯥꯡꯕ ꯉꯝꯗꯦ ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯃꯆꯥꯕꯨ ꯃꯅꯪꯒꯟ ꯑꯗꯨꯗ ꯄꯣꯗꯨꯅ ꯃꯆꯥꯕꯨ ꯇꯨꯝꯕ ꯊꯦꯝꯕꯤꯔꯤ ꯏꯔꯤꯛꯁꯨ ꯃꯈꯨꯠ ꯑꯗꯨꯗ ꯂꯥꯏ ꯐꯗꯕꯤ ꯑꯗꯨꯁꯨ ꯆꯦꯠꯅ ꯄꯥꯏꯔꯤ ꯃꯥꯗꯤ ꯂꯥꯏ ꯐꯗꯕꯤ ꯑꯁꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ ꯆꯥꯊꯣꯏꯕ ꯇꯨꯝꯃꯨꯗ ꯅꯪꯕꯣ ꯍꯌꯦꯡꯗꯤ ꯄꯥꯕ ꯊꯕꯛ ꯉꯟꯅ ꯆꯠꯇꯣꯏꯅꯦ ꯄꯥꯕ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯦ ꯃꯤꯒꯤ ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯅꯪꯗꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯑꯗꯣꯅ ꯈꯪꯗꯦ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯂꯥꯛꯇꯣꯏꯅꯤ ꯍꯣꯏ ꯑꯗꯣ ꯇꯨꯝꯃꯨꯀꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ ꯏꯃꯥꯁꯨ ꯇꯨꯝꯅꯤꯡꯂꯝꯃꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯇꯨꯝꯃꯨꯀꯣ ꯏꯔꯤꯛ ꯂꯥꯏ ꯐꯗꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩꯒ ꯄꯨꯟꯅ ꯇꯨꯝꯂꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛ ꯑꯗꯨ ꯂꯥꯏ ꯐꯗꯕꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯔꯤꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯉꯁꯤꯗꯤ ꯄꯥꯔꯤ ꯑꯗꯨ ꯏꯔꯤꯛꯄꯨ ꯄꯨꯗꯨꯅ ꯔꯥꯙꯤꯀꯥ ꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ ꯔꯥꯙꯤꯀꯥꯗꯤ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯉꯤ ꯄꯥꯔꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯖꯃꯨꯅꯥꯗꯤ ꯄꯥꯔꯤꯅ ꯃꯆꯥ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯏꯔꯤꯛ ꯃꯄꯥꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤ ꯑꯗꯨ ꯎꯕꯗ ꯔꯥꯙꯤꯀꯥ ꯑꯗꯨ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯃꯣꯠꯅ ꯍꯦꯛ ꯃꯣꯠꯂꯗꯅ ꯑꯉꯥꯡ ꯃꯆꯥ ꯅꯪꯗꯤ ꯅꯃꯤ ꯀꯩ ꯀꯧꯒꯦ ꯏꯔꯤꯛ ꯀꯧꯋꯦꯅꯤꯅꯦ ꯍꯦꯔꯥ ꯅꯪꯁꯨ ꯅꯤꯅꯦ ꯀꯥꯏꯅ ꯆꯤꯆꯦ ꯀꯧ ꯅꯪꯗꯤ ꯅꯤꯅꯦ ꯃꯥꯜꯂꯦ ꯆꯤꯆꯦ ꯃꯥꯟꯗꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯖꯃꯨꯅꯥꯗꯨ ꯅꯣꯛꯇꯨꯅ ꯍꯥ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯩꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯍꯣꯏꯗ ꯍꯟꯗꯛꯁꯨ ꯃꯆꯥ ꯂꯩꯔꯝꯃꯤ ꯕꯦꯝꯃ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯀꯣꯅꯨꯡꯗ ꯂꯥꯏ ꯅꯤꯡꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯅꯪꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯖꯃꯨꯅꯥ ꯏꯔꯤꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯂꯥꯏ ꯐꯗꯕꯤ ꯁꯥꯟꯅꯩꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯑꯣꯜꯂꯕ꯭ꯔꯣ ꯏꯔꯤꯛ ꯂꯥꯏ ꯐꯗꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯕꯣ ꯂꯥꯏ ꯐꯗꯕꯤ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯅꯦ ꯄꯥꯕꯅ ꯑꯩꯒꯤ ꯏꯃꯥꯅꯦ ꯍꯥꯏꯔꯤꯕ ꯔꯥꯙꯤꯀꯥꯒ ꯖꯃꯨꯅꯥꯒꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯔꯥꯙꯤꯀꯥ ꯇꯞꯅ ꯏꯕꯨꯡꯉꯣ ꯅꯣꯏ ꯅꯃꯥꯗꯣ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯑꯁꯦꯡꯕ ꯂꯥꯏ ꯐꯗꯕꯤꯁꯦ ꯅꯪꯒꯤ ꯏꯃꯥꯔꯥ ꯌꯨꯝꯗꯁꯨ ꯅꯣꯡꯇ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯉꯔꯥꯡ ꯄꯥꯕꯗ ꯑꯩꯅ ꯏꯃꯥ ꯍꯪꯂꯨꯕꯒꯤ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯐꯨꯏ ꯑꯗꯨꯒ ꯂꯥꯏ ꯐꯗꯕꯤꯁꯦ ꯑꯩꯒꯤ ꯏꯃꯥꯅꯦ ꯍꯥꯏꯔꯤꯕ ꯖꯃꯨꯅꯥꯒ ꯔꯥꯙꯤꯀꯥꯒꯗꯨ
ꯏꯔꯤꯛꯇ ꯅꯨꯡꯉꯥꯏꯇꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯔꯤ ꯑꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯦ ꯊꯕꯛꯁꯦ ꯑꯌꯥꯝꯕꯗꯤ ꯂꯣꯏꯔꯕꯅꯤ, ꯃꯃꯥꯡ ꯁꯪꯒꯣꯏꯁꯦ ꯑꯁꯤꯈꯛ ꯉꯥꯏꯔꯤ ꯊꯣꯟꯒꯗꯕ, ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯒꯨꯝꯕ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯂꯣꯏꯕꯁꯨ ꯌꯥꯏꯗ꯫ ꯖꯃꯨꯅꯥ ꯄꯥꯔꯤ ꯇꯞꯅ, ꯏꯕꯨꯡꯉꯣ ꯄꯥꯔꯤꯌꯥ ꯑꯇꯩ ꯂꯥꯏꯔꯤ, ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯄꯥꯔꯤ ꯏꯔꯤꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯔꯥꯙꯤꯀꯥ ꯏꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯔꯤ ꯅꯪꯅꯦ ꯑꯁꯥꯏꯒꯤ ꯎꯔꯨꯝ ꯂꯩꯕꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯣꯆꯣ, ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯏꯔꯤꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯎꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯁꯥꯟꯅꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯆꯥꯅ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯖꯃꯨꯅꯥꯗꯤ ꯑꯉꯥꯡꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯙꯤꯀꯥꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯃꯨꯅꯥ ꯍꯦꯛꯇ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯣꯗꯅ꯫ ꯈꯪꯗꯦꯗꯩꯅꯤ, ꯍꯌꯦꯡ ꯏꯆꯥꯁꯤꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯛꯀꯅꯤꯗ꯫ ꯏꯍꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯁ ꯏꯃꯥ ꯅꯪꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ꯫ ꯄꯥꯔꯤꯁꯨ ꯃꯀꯣꯛ ꯑꯗꯨ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯖꯃꯨꯅꯥ ꯅꯣꯛꯇꯨꯅ, ꯏꯅꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯗꯣ ꯅꯪꯅꯦ ꯉꯁꯤꯗꯤ ꯁꯤꯗ ꯅꯄꯥꯝꯆꯥ ꯆꯥꯛꯀ ꯆꯥꯈ꯭ꯔꯣ, ꯑꯗꯨꯒ ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯕ ꯑꯣꯏꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯇꯞꯅ ꯍꯜꯂꯣꯀꯣ꯫ ꯌꯥꯔꯅꯤꯗꯩꯅꯤ, ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯥꯛꯆꯒꯦ꯫ ꯌꯥꯗꯦ ꯌꯥꯗꯦ ꯌꯥꯗꯦ, ꯏꯅꯦꯅꯦ ꯉꯥ ꯃꯆꯥ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦꯀꯣ, ꯍꯣꯔꯦꯟ ꯇꯞꯅ ꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯃꯨꯅꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯙꯤꯀꯥꯗꯤ ꯄꯥꯔꯤꯕꯨ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯄ ꯑꯣꯏꯕꯅ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯔꯥꯙꯤꯀꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯔꯥꯙꯤꯀꯥꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯇꯥ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ, ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯣꯔꯦꯟ ꯇꯞꯅ ꯍꯟꯕꯤꯔꯣ꯫ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯍꯣꯔꯦꯟ ꯑꯣꯏꯅ ꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯄꯥꯕꯥ ꯏꯆꯦꯒ ꯀꯩ ꯋꯥꯔꯤ ꯁꯥꯔꯤꯅꯣ? ꯀꯩꯁꯨ ꯁꯥꯗꯦꯗ, ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯂꯥꯝꯗꯦ, ꯑꯗꯣ ꯑꯁꯤꯗ ꯆꯪꯂꯨꯕꯗꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯍꯥꯀꯠꯆꯩꯌꯦ꯫ ꯍꯩꯃꯥ ꯑꯁꯤꯗꯤ ꯇꯤꯜꯂꯥꯏꯈꯣꯝꯕꯤ ꯌꯥꯝ ꯂꯩꯕꯅꯦ, ꯀꯌꯥꯝ ꯍꯥꯀꯠꯆꯔꯒꯦ ꯏꯕꯨꯡꯉꯣ? ꯌꯥꯝ ꯍꯥꯀꯠꯆꯩꯌꯦ꯫ ꯑꯗꯨꯗꯤ ꯏꯔꯨꯖꯗ꯭ꯔꯗꯤ ꯌꯥꯔꯣꯏ, ꯂꯥꯛꯑꯣ ꯏꯔꯤꯛ ꯏꯆꯦ ꯏꯔꯨꯖꯕꯤꯒꯦ꯫ ꯄꯥꯔꯤꯅ, ꯌꯥꯔꯅꯤ ꯇꯧꯔꯨꯔꯅꯨ꯫ ꯀꯩꯅꯣ ꯇꯥ ꯄꯥꯔꯤ, ꯑꯉꯥꯡꯁꯤꯅ ꯍꯥꯀꯠꯆꯩ ꯍꯥꯏꯔꯒ ꯌꯥꯔꯅꯤꯌꯦ, ꯏꯔꯤꯛ ꯂꯥꯛꯑꯣ ꯑꯩ ꯏꯔꯨꯖꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥꯅ ꯏꯔꯤꯛꯄꯨ ꯐꯖꯅ ꯏꯔꯨꯖꯕꯤꯔꯝꯃꯤ꯫ ꯖꯃꯨꯅꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯖꯃꯨꯅꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗ ꯔꯥꯙꯤꯀꯥ ꯏꯔꯤꯛꯄꯨ ꯑꯍꯟꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯔꯤꯛ ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯩꯍꯦ, ꯉꯁꯥꯏꯈꯩ ꯊꯤꯔꯤꯗꯨꯗꯤ ꯏꯔꯨꯖꯗꯕꯩ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯣ ꯏꯆꯦ ꯍꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯂꯩꯕ꯭ꯔꯣ? ꯂꯩꯔꯝꯃꯤ, ꯑꯩꯈꯣꯏꯗꯁꯨꯅꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥ ꯑꯃ, ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦꯗ, ꯃꯥꯒꯤꯅꯦꯅ ꯑꯩꯅ ꯂꯩꯔꯒ ꯊꯝꯕꯅꯦ, ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯕꯅꯤ, ꯌꯥꯝꯅꯁꯨ ꯐꯖꯔꯦ꯫ ꯑꯗꯨ ꯏꯔꯤꯛ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅ꯫ ꯀꯩ ꯋꯥꯅꯣ ꯍꯪꯉꯣ꯫ ꯅꯣꯏ ꯄꯥꯕꯒ ꯑꯩꯒꯁꯦ ꯆꯥꯟꯅꯕ꯭ꯔꯥ? ꯍꯥꯏꯗꯤ ꯅꯪꯒꯤ ꯏꯃꯥ ꯑꯣꯏꯕꯗꯒ ꯄꯛꯀꯗ꯭ꯔꯕ? ꯅꯪꯗꯤ ꯊꯤꯗ, ꯑꯩꯒꯤ ꯄꯥꯕꯅ ꯍꯦꯜꯂꯦ ꯐꯖꯕ, ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯒꯗꯕ꯫ ꯍꯣꯏ ꯇꯧꯕꯤꯗꯣꯏꯅꯤ, ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯅꯨꯡꯁꯤꯕ꯭ꯔꯣ? ꯔꯥꯙꯤꯀꯥ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ, ꯅꯣꯏ ꯄꯥꯕꯁꯨ ꯅꯨꯡꯁꯤꯌꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯝꯃꯤ꯫ ꯏꯔꯤꯛꯇꯤ ꯆꯥꯛ ꯑꯗꯨ ꯔꯥꯙꯤꯀꯥꯒ ꯑꯣꯏꯅ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯒꯗꯨ ꯃꯟꯃꯟꯗꯨꯅ ꯔꯥꯙꯤꯀꯥꯅ ꯏꯟꯕꯤꯔꯤ꯫ ꯖꯃꯨꯅꯥꯅ, ꯏꯁꯨ ꯅꯨꯄꯥ ꯁꯦ ꯑꯕꯣꯛꯅ ꯏꯁꯨꯒꯤ ꯉꯥ ꯃꯇꯣꯡ ꯈꯟꯕꯤꯕꯅꯤ, ꯆꯥꯁꯤꯜꯂꯨ ꯏꯁꯨꯒꯤ ꯆꯥꯛ ꯌꯥꯝꯅ ꯂꯩꯀꯣ꯫ ꯏꯔꯤꯛꯁꯨ ꯀꯩꯝꯇ ꯀꯣꯏꯗꯅ, ꯑꯕꯣꯛ ꯂꯣꯏꯅ ꯆꯥꯒꯦꯀꯣ? ꯆꯥꯒꯗꯕꯅꯤ, ꯑꯣꯛꯇ꯭ꯔꯦꯗꯅ ꯑꯕꯣꯛꯅ ꯑꯃꯨꯛ ꯂꯩꯔꯨꯗꯣꯏꯅꯤ꯫ ꯔꯥꯙꯤꯀꯥꯅ, ꯁꯦ ꯆꯥꯁꯤꯜꯂꯨꯁꯦ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎꯀꯣ, ꯏꯆꯦꯅꯦ ꯉꯥꯒꯁꯦ ꯃꯟꯕꯤꯔꯛꯀꯦ꯫ ꯃꯇꯧꯁꯤꯡ ꯑꯗꯨ ꯄꯥꯔꯤꯗꯤ ꯃꯣꯃꯣꯅꯣꯛꯅ ꯌꯦꯡꯖꯔꯤ꯫ ꯅꯣꯡꯃꯇ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯆꯥꯕꯨ ꯑꯁꯨꯝꯅ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕꯤꯕ ꯎꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯄꯥꯔꯤꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯔꯥꯙꯤꯀꯥꯒ ꯄꯥꯔꯤꯒꯗꯨ ꯇꯣꯏꯅ ꯎꯅꯕ, ꯋꯥꯔꯤ ꯁꯥꯕ ꯀꯌꯥ ꯍꯧꯔꯛꯂꯝꯃꯤ꯫ ꯖꯃꯨꯅꯥꯁꯨ ꯄꯥꯔꯤꯒꯤ ꯏꯪ ꯇꯞꯆꯕ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯃꯐꯝꯗ ꯁꯤꯟꯅꯕꯗ ꯊꯣꯏꯅ ꯑꯌꯦꯠꯄ ꯄꯤꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯩ꯫
ꯏꯔꯤꯛꯁꯨ ꯔꯥꯙꯤꯀꯥꯒ ꯑꯁꯨꯝ ꯂꯣꯏꯅꯕꯗꯒꯤ ꯃꯃꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯃꯄꯥ ꯃꯆꯥꯗꯨ ꯑꯦꯀꯥ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯔꯥꯙꯤꯀꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯙꯤꯀꯥꯅ "ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯛꯏꯗꯤ? ꯑꯁꯣꯝꯗ ꯊꯕꯛ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯕꯅꯤ, ꯑꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯤꯛ ꯂꯥꯛꯑꯣ, ꯑꯩꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯂꯩꯔꯛꯏꯅꯤ, ꯁꯦ ꯆꯥꯎꯁꯦ꯫ ꯑꯍꯣꯏ ꯏꯃꯥ, ꯆꯥꯒꯦ꯫ ꯄꯥꯔꯤ ꯃꯃꯤꯠ ꯑꯗꯨ ꯏꯔꯤꯛꯇ ꯈꯖꯤꯛ ꯌꯦꯡꯉꯤ꯫ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯋꯥꯗꯣ ꯑꯃꯨꯛ ꯁꯦꯝꯗꯣꯛꯇꯨꯅ "ꯑꯍꯣꯏ ꯏꯆꯦ, ꯆꯥꯒꯦ"꯫ ꯔꯥꯙꯤꯀꯥ ꯅꯣꯛꯇꯨꯅ ꯌꯥꯏꯗ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯗꯤ ꯏꯃꯥ ꯀꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯉꯥꯡ ꯃꯃꯥꯡꯗ ꯀꯥꯔꯟꯗꯣ ꯉꯥꯡꯒꯅꯨ꯫ ꯐꯔꯦꯁꯦ, ꯑꯗꯣ ꯃꯤꯒꯤ ꯁꯦꯜꯗꯤ ꯀꯌꯥꯝ ꯁꯤꯡꯕ ꯂꯣꯏꯔꯒꯦ? ꯑꯌꯥꯝꯕꯗꯤ ꯂꯣꯏꯔꯦꯗ, ꯃꯥ ꯃꯍꯤꯇꯣꯟꯒꯤꯗ ꯉꯥꯏꯔꯦ, ꯃꯥꯒꯤꯗꯤ ꯑꯌꯥꯝꯕ ꯁꯦꯟꯐꯝ ꯅꯠꯇꯦꯗ꯫ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯅꯪꯉꯣꯟꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ, ꯁꯦꯜꯁꯨ ꯇꯨꯡꯁꯤꯟꯐꯝ ꯑꯃ ꯈꯪꯂꯅꯤ꯫ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ, ꯑꯉꯥꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯥꯎꯁꯤꯜꯂꯛꯀꯅꯤ, ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏꯐꯗꯕꯤ ꯑꯁꯤꯅ ꯃꯃꯥ ꯁꯥꯕ ꯉꯝꯒꯅꯤ? ꯃꯔꯧ ꯂꯩꯕ ꯄꯥꯔꯤꯒꯤ ꯋꯥ ꯑꯁꯤꯗ ꯔꯥꯙꯤꯀꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯗꯧꯕ ꯃꯤꯅ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯂꯥꯏꯐꯗꯕꯤ ꯑꯁꯤꯅ ꯑꯗꯨꯝ ꯃꯃꯥ ꯁꯥꯕ ꯇꯥꯕꯅꯤ꯫ ꯔꯥꯙꯤꯀꯥꯒꯤ ꯋꯥ ꯑꯁꯤꯗ ꯄꯥꯔꯤ ꯑꯗꯨ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯆꯥ ꯊꯛꯐꯝꯗꯅꯤ ꯅꯨꯄꯤ ꯑꯃꯅ "ꯖꯃꯨꯅꯥ, ꯅꯆꯥ ꯅꯨꯄꯤꯗꯨꯕꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ?" ꯖꯃꯨꯅꯥ ꯀꯩꯁꯨ ꯈꯟꯗ "ꯏꯆꯦ, ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ? ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕꯖꯥꯠꯅꯤ, ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯕꯨ ꯅꯆꯥ ꯂꯩꯁꯥꯕꯤꯗꯨꯕꯨ ꯀꯔꯤꯝꯇ ꯉꯥꯡꯗ꯭ꯔꯕ ꯍꯥꯏꯕꯅꯤ, ꯈꯔꯁꯨ ꯉꯥꯡꯉꯨꯅꯤ ꯏꯕꯦꯝꯃ꯫ "ꯏꯆꯦ, ꯀꯩꯒꯤ ꯉꯥꯡꯗꯣꯏꯅꯣ? ꯃꯆꯥ ꯂꯩꯔꯁꯨ ꯃꯃꯥ ꯑꯩꯅ ꯌꯥꯕ ꯏꯌꯥ ꯅꯨꯄꯥꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯝ ꯀꯣꯏꯖꯁꯅꯨꯗ꯫ ꯏꯁꯨ ꯅꯨꯄꯥꯗꯨꯅꯒ ꯅꯨꯡꯁꯤꯔꯤꯕ, ꯏꯆꯦ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦꯍꯦ"꯫ ꯖꯃꯨꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤ ꯑꯗꯨ ꯃꯕꯨꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯆꯩꯅꯥ ꯑꯗꯨꯅ ꯍꯦꯟꯃꯟꯕꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯏꯔꯤꯛ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯃꯄꯥꯕꯨ ꯀꯧꯔꯤ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯍꯦꯟꯅꯁꯨ ꯃꯁꯥꯗꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ "ꯄꯥꯕ, ꯅꯪ ꯀꯩꯗꯧꯔꯒꯦ ꯄꯥꯕ? ꯑꯩ ꯏꯁꯤꯡ ꯀꯜꯂꯛꯎꯔꯥ?" ꯄꯥꯔꯤ ꯌꯥꯝ ꯋꯥꯅ "ꯆꯠꯊꯣꯏꯕ, ꯄꯥꯕꯒꯤ ꯄꯨꯛꯁꯦ ꯌꯥꯝ ꯂꯦꯡꯉꯤꯅꯦꯍꯦ"꯫ "ꯄꯥꯕ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯄꯥꯕ"꯫ ꯄꯥꯔꯤ ꯆꯩꯅꯥꯗꯨꯅ ꯍꯦꯟꯃꯟꯕꯅ ꯃꯆꯥꯅ ꯉꯥꯡꯂꯤꯕ ꯀꯥꯏꯗꯨ ꯊꯣꯏꯅ ꯇꯥꯗ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯣꯜꯂꯤ꯫ ꯏꯔꯤꯛ ꯇꯧꯐꯝ ꯈꯪꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯦꯟꯊꯣꯛꯇꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ "ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ, ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ! ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ!" ꯑꯍꯤꯡꯒꯤ ꯇꯨꯝꯊꯅꯕ ꯃꯇꯝ ꯑꯣꯏꯕꯅ ꯏꯔꯤꯛꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗꯦ꯫ ꯏꯔꯤꯛ ꯑꯃꯨꯛ ꯏꯃꯨꯡ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯏꯃꯥꯏꯕꯨ ꯀꯧꯔꯨꯒꯦ꯫ ꯄꯥꯕ, ꯅꯪ ꯂꯩꯔꯝꯃꯨꯀꯣ"꯫ ꯑꯃꯨꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯥꯏꯐꯗꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ, ꯄꯥꯕꯕꯨ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨꯀꯣ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯏꯃꯥ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯧꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯏꯔꯤꯛ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯇꯩꯊꯣꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯏꯄꯥꯗꯤ ꯑꯍꯜ ꯑꯣꯏꯔꯅꯤꯗꯣ, ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯒ ꯅꯄꯥꯏꯕꯨ ꯏꯆꯥꯅꯁꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ"꯫ ꯏꯔꯤꯛ ꯃꯆꯤꯜ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯁꯣꯜꯂꯤ꯫ "ꯄꯥꯕ, ꯅꯪꯒꯤꯗꯃꯛ ꯅꯆꯥ ꯑꯩ ꯂꯩꯔꯤ, ꯄꯥꯕ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏꯌꯦ"꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯏꯔꯤꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯆꯥꯎꯕꯟꯕꯨ ꯇꯥꯅꯕ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯄꯣ, ꯇꯥꯕ꯭ꯔꯥ ꯏꯄꯣ? ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ, ꯏꯄꯣ ꯊꯣꯡꯁꯦ ꯍꯥꯡꯉꯣ"꯫ ꯆꯥꯎꯕꯟ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯔꯤꯛ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯉꯛꯅ "ꯍꯩꯃ, ꯏꯁꯨ ꯅꯨꯄꯥ, ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕ? ꯅꯪꯕꯨ ꯀꯤꯗꯕ꯭ꯔꯣ?" ꯏꯔꯤꯛ ꯆꯥꯎꯕꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ "ꯏꯄꯣ, ꯄꯥꯕꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯄꯥꯕꯗꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ ꯏꯄꯣ"꯫ ꯏꯔꯤꯛꯀꯤ ꯋꯥ ꯑꯁꯤꯗ ꯆꯥꯎꯕꯟꯁꯨ ꯄꯥꯈꯠꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯔ ꯄꯥꯏꯗꯨꯅ ꯏꯔꯤꯛꯀ ꯄꯨꯟꯅ ꯄꯥꯔꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯕꯗ ꯆꯥꯎꯕꯟꯅ ꯄꯥꯔꯤꯕꯨ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯟꯅ ꯌꯦꯡꯕꯗꯒꯤ ꯄꯥꯔꯤꯁꯨ ꯈꯔ ꯐꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯐꯔꯛꯂꯕꯗ ꯆꯥꯎꯕꯟꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ "ꯅꯪꯕꯨ ꯅꯇꯣꯝꯗ ꯆꯠꯂꯒ ꯅꯄꯨꯕꯨ ꯀꯧꯔꯨꯔꯤꯔꯣ?" "ꯄꯥꯕꯅ ꯅꯥꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯄꯥꯕ, ꯏꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯄꯥꯕꯗꯤ ꯅꯆꯥꯏꯒꯤ ꯏꯅꯥꯛꯇꯒꯤ
ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯄꯥꯕ ꯏꯍꯦ ꯑꯉꯥꯎꯕꯁꯤꯗꯤ ꯄꯥꯕꯅꯦ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯂꯣꯏꯌꯦ ꯏꯆꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯝꯍꯜꯅ ꯍꯥꯏ ꯑꯩꯗꯤ ꯄꯥꯎꯁꯨ ꯇꯥꯗꯦ ꯅꯇꯣꯟ ꯆꯛꯀꯤꯅ ꯂꯥꯛꯑꯒ ꯇꯝꯂꯝꯕꯅꯤ ꯑꯉꯥꯡ ꯑꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯉꯥꯡꯗ ꯅꯠꯇꯦ ꯅꯪꯁꯨꯅꯦ ꯍꯥꯏꯔꯤꯁꯦ ꯑꯕꯣ ꯑꯩꯁꯨ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯈꯪꯗꯕ ꯌꯥꯔꯣꯏꯅꯦ ꯅꯨꯄꯤ ꯑꯗꯨ ꯀꯔꯥꯏꯗꯒꯤꯅꯣ ꯑꯕꯣꯛ ꯍꯦꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ ꯑꯁꯨꯝꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯈꯟꯗ꯭ꯔꯁꯨ ꯏꯁꯨ ꯑꯁꯤꯒꯤ ꯈꯜꯂꯨ ꯑꯊꯨ ꯑꯀꯥꯏ ꯍꯣ ꯍꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛ ꯀꯅꯥ ꯂꯩ ꯑꯕꯣꯛꯇꯅꯦ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯥꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅ ꯔꯥꯙꯤꯀꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯈꯤ ꯍꯔꯥꯎꯅ ꯑꯗꯨꯅꯤꯗꯅ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯒꯦ ꯀꯥꯟꯅꯗꯦ ꯑꯩ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯏꯅꯦ ꯆꯧꯕꯤꯗꯨ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯄꯥꯔꯤꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗ ꯏꯕꯦꯝꯍꯜ ꯑꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈꯤꯔꯝꯃꯤ ꯏꯔꯤꯛ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯕꯥꯕꯥ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯑꯗꯣꯏꯔꯣ ꯄꯥꯔꯤ ꯃꯆꯥꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯏꯆꯥꯕꯨ ꯏꯃꯥ ꯌꯥꯝ ꯎꯅꯤꯡꯕ꯭ꯔꯅꯦ ꯎꯅꯤꯡꯉꯦ ꯏꯆꯦꯅꯁꯨ ꯑꯩꯕꯨ ꯀꯩꯁꯨ ꯊꯤꯅ ꯇꯧꯕꯤꯔꯣꯏꯌꯦ ꯄꯥꯕ ꯑꯩꯗꯤ ꯏꯆꯦꯁꯦ ꯑꯩꯒꯤ ꯏꯃꯥꯅꯦ ꯈꯜꯂꯤ ꯑꯩꯕꯨꯁꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤꯌꯦ ꯄꯥꯔꯤ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯗꯨꯅ ꯏꯆꯥꯅꯕꯨ ꯌꯥꯔꯗꯤ ꯄꯥꯕꯁꯨ ꯂꯣꯏꯅ ꯌꯥꯔꯦ ꯏꯔꯤꯛ ꯍꯔꯥꯎꯅ ꯑꯁꯦꯡꯕ꯭ꯔꯥ ꯄꯥꯕ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯑꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯑꯅꯤ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯑꯅꯤꯌꯦ ꯑꯩ ꯑꯃꯣꯠꯄ ꯑꯉꯥꯡ ꯑꯣꯏꯔꯔꯣꯏ ꯃꯃꯥ ꯂꯩꯇꯕꯒꯤ ꯃꯆꯥꯁꯨ ꯍꯥꯏꯔꯔꯣꯏ ꯕꯥꯕꯥ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗ ꯍꯥꯏꯔꯨꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯔꯤꯗꯤ ꯃꯄꯤ ꯏꯔꯥꯆꯦꯟ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯂꯦꯝꯕꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯑꯍꯣꯡꯕ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯏꯆꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯄ ꯇꯥꯔꯦ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯥꯔꯤꯒ ꯔꯥꯙꯤꯀꯥꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯏꯔꯤꯛ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯐꯪꯖꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯣꯛꯇꯨꯅꯇ ꯂꯩꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯏꯔꯤꯛꯄꯨ ꯎꯕꯗ ꯉꯥꯡꯅꯔꯝꯕꯁꯤꯡ ꯑꯗꯨ ꯔꯥꯙꯤꯀꯥꯅ ꯃꯆꯥꯒꯤꯗꯃꯛ ꯇꯁꯦꯡꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯕꯗ ꯀꯅꯥꯁꯨ ꯃꯌꯥ ꯀꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯔꯤꯛ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯄꯥꯏꯖꯕ ꯂꯥꯏ ꯐꯗꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯤ ꯑꯄꯣꯛꯄꯤ ꯅꯍꯥꯛꯀꯤ ꯂꯃꯜꯅꯤ ꯅꯆꯥꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯅꯍꯥꯛꯄꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯧꯖꯥꯜ ꯑꯣꯏꯅ ꯅꯤꯖꯒꯦꯀꯣ ꯏꯃꯥ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯏꯔꯤꯛ ꯑꯗꯨ ꯔꯥꯙꯤꯀꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯀꯌꯥꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯕ ꯋꯥꯠꯇ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ